mày bị sinh mi hạ làm mẹ con thầu có tội tao bán cái tội chứ bà lại thâu 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 ôi tao bà tao rút một ngang ngầm nè ô cái bùm bấm màn bà tôm cái sạc ta sinh đủ nín đi này你别笑。 Kang lai pang Manipur sida lairi ba yam laba mioi la kun tha mari manga sigi manong da mioi la tara mari manga kun muki sang de oi da pa da ba jhut mutta biswas to ba thaja ba kangu ni ko matau karam na lai pa ga sida hojik thok leba lan asi kari maram dagi thokla khibano amasung kari maram dagi asuk yam na sang na lan na si sathaduna loisandana lairibage haida si kanglai pak Manipur asin lairiba maiba amadi maibi sabiriba laifau tobi kiba isil inaw singna amaiba apauba amaibi apauba sabiriba ahal laman sing aigi khataba amadi ithak thangba sing lan na si hojik yau paubada sum makha sathaduna lairiba si adom na yamna apauba khang haiba hai singbu oiragadi hojik lan asi lephan bebada kari kai geba adu na tabida chamjaraba pangjaraba parja singda thok mok jhut mayam haijalaga paisa tan bagi lambi sathabiriba do chamjaraba parja singdadi khangam dabi yai aduga like laisu hairaba andabi swaspo kaya thajadaba ikoidadi kaim upai laitre haitare o sem jadu mantra tawraga mi bu phaba yai mi bu mirtu satpa yai gan no punuk ningine posim jadu na mi bu phaba tareng leibi tawraga mi bu kawba yaragadi laipak asida leiriba aphauba amaibe singdo Mumbai ningon aswarai hariba Mitabh Bachchan gi mamau oiriba nupi macha do paisa yamna sang sanoba ai puthok sageba ma amta kawbi gera namga Marak sida Islam lining saliba mitai pangal haina khangnariba Manipur gi isil inaw sing haitare ne ko loina makti nate gadha gi sing da sallaba isil inaw sing na comment tawrak pa yai ko Musa gi matamda osem jadu adu adan अरे भाई वो नबी का दौर था अब उम्मत का दौर है तोंगाली को अंधविश्वास था थाजबसे करीम कानदमनी थासी माइकई पांगबनी इराय नुमिता दु तवी अगुन से नुमिता पैसा पिथोक यादे लौसन यादे अदु अदा आना मयाम लैदना अदुंगी युमदा हारिबा लौसन यादबा नुमित सिंग अदुदा पैसा से टाटा ट्रक अनि अहुम हौजलागा थमगे ओइजौ हायरगदी लौनी ने In nomine Patris et Filii et Spiritus Sancti laitalaina kam thenglaba sara sipagi matam yaura aba upai kariem ho laitabadagi lupa manga tara nifu yangkai sama to su hangnana ba haidana ubang mai yengba tholaiba oja sing taseng badi masa se aikogi yamna bad condition da laibadagi paisa tan ba tholakpane aduda gyan ta da ba mioi khara ma sangjalaga aigi dasa langbam yengbi yu upak mai yengu ga na sangaga paisa thari hairi ba mioi sing oja sing aduna lakadoriba tunggi punsigi maramda khangaba aduga haukhiba punsigi maramda khangba taragadi lan asi thoktringai mangoina na mohoidi loina hana khangamani adu lan asi thoktana ba mohoina kai no tawraga sinbi bati kari kai Manipur hariba lamdam si nung ba zat yam thengai ko ningthau pham adu pam bagi tamakta pokminna ba masin manaw phawba landaraga munaba ngamiba laipak ni ko sigi bathak sida su amuka one nation one religion gi manglan mangba mayang gi mathi tawra lek pa kanggu amasu laide hariba kanggu sing aduna kari haigena haibada Islam lining satliba mitai panghal sing sina lilaga yoliba sa sing se saba yadre masi satna dresin amaga nungsinadana ba sinliba kari di upai lai adugumba thok tha khara tawraga asom babuji hoigi mathili urabnina moina thadara kadamnina adugumba thok thak tu ngangdragadi thadara kodoriba thi du thangoi dori hai na apangmagi marana singmana sai haibado hojik suma khata na dum apangmagi marana singmana dum laukhali haiduni thasi mai kai pangi hairiba side adom da satpa yade na ainai ko akhang ai
ꯑꯩꯈꯣꯏꯒꯤ ꯋꯥꯔꯜꯁꯤ ꯁꯦꯝꯕ ꯍꯧꯗꯣꯔꯛꯄꯗꯩ ꯂꯩꯕ ꯑꯃꯥꯏꯕꯁꯤꯡꯅ ꯊꯥꯁꯤ ꯃꯥꯏꯀꯩ ꯄꯥꯡꯂꯤꯁꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯆꯠꯅꯔꯤꯑꯕ ꯊꯥꯁꯤ ꯃꯥꯏꯀꯩ ꯄꯥꯡꯉꯦꯅ ꯊꯥꯁꯤ ꯃꯥꯏꯀꯩ ꯄꯥꯡꯉꯤꯁꯤ ꯇꯁꯦꯡꯕꯗꯤ ꯊꯥꯏꯅ ꯃꯇꯝꯗꯨꯗ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯐꯪꯉꯝꯗꯦ ꯁꯥ ꯀꯩꯁꯨ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯔꯝꯃꯤ ꯑꯗꯨꯅ ꯑꯃꯝ ꯑꯊꯦꯡꯗ ꯂꯝꯕꯤ ꯁꯔꯛꯇ ꯅꯥꯇꯣꯝ ꯈꯛꯇ ꯆꯠꯀꯅꯨ ꯍꯥꯏꯕꯅꯤꯀꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯗꯤ electric post khudingi bulb hapaba sidabu kadai de thasi mai kaino purnima gi purnima gangta Second World War ki matamda mi hatpada halengraba Hitler aina nupa amagi ming tabra taram gani meyam hairiba nupa si matamdu da posem jadu mantra na mi si hatpa ngamlaba mirtu satpa ngamagadi Mana jadu mantra na halanganeba ngamdabadagi nongmai puthoga nongmai kapnaraga hanarami natraiba sidasu gyan tadadana thawunna kapaga mi hatpa yai khonggunda tena kapaga mi hatpa yai tareng laibi kauraga magi mathwai mami sumjanba yai gana amu hairine haugraba awagi lan sahi tare khuntakpa duda matamduda di mi ga laiga samnai haiba Miga laiga samnaba matamduda awagi lando kari maramgi noba mantra jadu tauraga mi meyamdo halamdrido kasal ipakta Bangladesh ta chelam mi sikari gino 你别笑。 hairiba afau ba miga laiga samnaraba amaibi singduna awa singdu mantra na taktho ba yadrai lanpham aduta natana marakta lanpham kayam laikre ko aujai phongong sariba lanpham Lan haragadi Manipur gi separate administration taliba kanggu singche makhoi gi thawai mire na si sumjallaga makhoi bo amuktang themjan biraga separate administration tan ba yaroi Manipur si kai halloi si haidana thawai mire ndu sumjallaga amukta Manipur si kai dana ba sinbi bi kari kai ge Oh no Paisa tanbe yaningai pangangang pangsaksak pangtaw ba se tawbirano ba apangba prajado aduda namthak tawbirano ba hoi aikhoi budi noina namthak jat amta tawragasu kaim upai laite ko ai asi yari pok sikong dagini ai ge apok gi mingna Maulana Islamuddin aduga ai ge apok gi mingna ibesa kawe aduga ai isa makna Javed kawi ai gi sagaina singa khongbamni Laitaga sida lairiba amaibi sariba afau jadu mantra tauba mibu kauba adagi thungna hanba khaina hanba ngamba mibu mirtu satpa ngamba saun pijaraga hatpa ngamba amaibi singda request ama taujari ai isana yam karigumba adom na adomgi hai singba yamna power laibibu oragadi ai gi mirtu satkera natragana ai asi nakoi gi nanakta kauraga mantra nani ko Mirtu satkera ngamagadi amta satbiru Oi oiroi paroi thuli wausing nakhoina na ba yengbada phatabado aduna ne lepak asida CM oiramba CM Alimuddin do aduna EMU ga pujalami ba Dr. Sang kaya pujalami se nakhoi mayamna oiraroi aduna niko nakoi ni yam khangai ba hai singba saraga dia cancer si mantra nam to chingtho ba yes ki mahik tong hujik yo bwa yes ki mahik se hana na beida ku thok ngamdri se jadu tawraga am to puthora une bwa atopa country sing atopa laibak sing na tha gi laibak ta karaga tha gi laibak tu da bhumi tarane na onara ba matam asida laipa asida lairiba andagi swasta pura pumnu behta lukraba silenau khara amana kari na haigeda Kanagumba XYZ amana mafam sadaba mina ubda nungaitaba mafam amada amanga soi tawram lagadi hairiba amanga soi ado mai thau kaigumba charu natragana ama eni mai sakpa yaba amna mai tharaga mathun pumbane sidabu karamba matam dano ba khoi Manipur si chaukhala kadori sige wa khalon ji chi lagada noi su khanram te yemone Sigi wakhalon se chienba mioi masing yamna lairiba aduna akhoi Manipur yamna saukhat kiroi saukhat bagi khongthang yamna thindagi ne adom thindara kadap tani anda biswas tuni stan jalakan atopa country singna
ꯅꯣꯡꯊꯛꯇꯒꯤ ꯏꯌꯔ ꯇꯨ ꯁꯔꯐꯦꯁ ꯀꯥꯞꯄ ꯌꯥꯕ ꯃꯤꯖꯥꯏꯜ ꯄꯨꯊꯣꯛꯈ꯭ꯔꯦ ꯍꯦꯂꯤꯀꯣꯞꯇꯔ ꯑꯦꯔꯣꯄ꯭ꯂꯦꯟ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯈ꯭ꯔꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗꯅ ꯀꯩ ꯄꯨꯊꯣꯛꯏ ꯈꯪꯕ꯭ꯔꯥ ꯂꯥꯇꯣꯟ ꯑꯃꯗ ꯍꯩꯔꯝ 3 ꯂꯩꯔꯝ 3 ꯀꯕꯣꯛ ꯈꯣꯏꯗꯨꯝ 3 ꯁꯦꯟꯌꯦꯛ 3 ꯁꯤ ꯍꯥꯞꯄꯦ ꯂꯐꯣꯏ ꯆꯪ ꯊꯣꯛꯄ ꯑꯃ ꯌꯦꯜꯂ ꯉꯥꯅꯨꯔ ꯂꯥꯏꯗꯨꯅ ꯆꯥꯒꯦ ꯍꯥꯏꯔꯤꯑꯅ ꯑꯗꯨꯒ ꯍꯥꯏꯖꯔꯤ ꯅꯣꯛꯅꯤꯡꯗ꯭ꯔꯕ ꯑꯩ ꯀꯥꯟꯅꯔꯣꯏ ꯂꯥꯏꯔꯤꯛ ꯃꯨꯟꯅ ꯇꯝꯃꯨ ꯂꯥꯏꯔꯤꯛꯁꯦ ꯃꯨꯟꯅ ꯇꯝꯃꯨ ꯑꯗꯨꯒ ꯂꯥꯏꯁꯨꯁꯨ ꯈꯪꯉꯨ ꯂꯥꯏꯔꯤꯛꯀ ꯂꯣꯏꯅꯅ ꯂꯥꯏꯔꯤꯛ ꯇꯝꯕꯒ ꯂꯣꯏꯅꯅ ꯂꯥꯏꯁꯨ ꯈꯪꯉꯕ ꯆꯥꯎꯈꯠꯄꯒꯤ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯟꯒꯅꯤꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯁꯨꯝ ꯏꯁꯇꯣꯟ ꯑꯦꯖꯇ ꯍꯟꯖꯜꯂꯛꯑꯒ ꯂꯥꯁꯇꯗꯤ ꯅꯨꯡꯗꯩ ꯇꯥꯔ ꯁꯤꯅꯤ ꯍꯥꯏꯀꯣ